ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯨꯝꯅ ꯊꯥꯖꯅꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯕꯗꯤ ꯌꯨꯝꯗꯨ ꯈꯝ ꯊꯦꯡꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯥꯏꯔꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ಲಾಯಿರಬಗಿ ಲಾಯ್ದು ಚಂದನಬನಿ ಹೈನ ಯಾಂಗೆಲ್ ಸುಂಜಿತ್ ಅದುನ ಯುಮ್ಗಿ ಅಕೋಯ್ಬದು ನುಂಟಿಗಿ ಸಿತೋಕ್ಲಮ್ಮಿ. ನೋಂಮಗಿ ನಮಿತ್ತ ಲೈಬಾಗ್ ಅದುಗಿ ಲೋಯ್ಸಿಂಗ್ ಲೋಯಾದ್ ಲೈಬಾ ಖುಲ್ ಅಮದ ಪಕ್ಸಾವ್ ಕೌಬ ನುಪಾದು ಮಮಾ ಇಬೇಮನ ಯುಮ್ಗಿ ಅಕೋಯ್ಬದು ಯಾಂಗೆಲ್ ಸುಂಜಿತ್ನ ಕಂದ ಸಿತೋಉ ಹೈರಿ ಅದುಬು ಮಾದಿ ಮಾರಿಲ್ ಯಾಮ್ನ ತನ್ಬ ನುಪಾ ಮಸಾ ಅಮ ಒಯ್ಬನ ಫಮುಂದಗಿ ಮಸಿ ಲೇಂಗ್ದ ಮಕೋಕ್ತೋ ಹೈಫೆಟ್ ಹೋಟ್ಲಗ ಯಾಮ್ ತನ್ನ ಹೈರಕ್ಲಮ್ಮಿ. ಇಮಾ ꯅꯪꯅ ꯁꯤꯗꯣꯛꯅꯤꯡꯂꯒ ꯀꯣꯛ ꯁꯤꯗꯣꯛꯎ. ꯅꯪꯅꯁꯨ ꯇꯧꯅꯤꯡꯗꯕ ꯊꯕꯛꯇꯨꯕꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧ ꯍꯥꯏꯁꯤꯕꯨ ꯑꯩ ꯉꯝꯃꯣꯏ. ꯍꯥꯏ ꯀꯇꯟ, ꯑꯩꯅ ꯇꯧꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯩꯗꯤ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯨꯗꯤ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯀꯣꯛ ꯁꯤꯗꯣꯛꯎꯗꯅ. ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯂꯣꯏꯕ ꯉꯥꯏ ꯂꯩꯔꯗꯤ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯅ ꯇꯧꯕꯅꯤꯅꯦ. ꯃꯥꯅꯕꯨ ꯍꯥꯟꯅ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯈꯔ ꯇꯜꯂꯤꯗꯨꯒ ꯃꯥꯅ ꯐꯝꯇꯦꯛꯄꯒ ꯑꯗꯨꯃꯛꯅ ꯄꯨꯟꯁꯤꯗꯣ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯑꯣꯏꯗꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯐꯪꯂꯔꯣꯏꯅꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯛꯆꯥꯎ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯎꯅꯦ. ꯄꯛꯆꯥꯎ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯦ. ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯁ ꯑꯩ ꯇꯜꯂꯦꯕ. ꯃꯥꯁꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯁꯤꯗ ꯆꯥꯔ ꯊꯛꯇꯗꯅ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ. ꯑꯗꯨꯅ ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯔꯒ ꯃꯁꯥꯗꯨ ꯊꯛꯆꯅꯤ. ꯀꯌꯥꯗꯅꯅꯦ ꯃꯁꯤꯕꯣ? ꯇꯟꯃꯟꯗꯅ ꯂꯥꯏꯔꯕꯒꯤ ꯂꯥꯏꯒ ꯂꯥꯛꯂꯒ ꯂꯩꯁꯤꯟꯒꯅꯤ ꯍꯥꯏꯔꯁꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯅꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯣ ꯀꯔꯤ ꯊꯣꯛꯅꯒꯦꯕ? ꯅꯪꯒꯤ ꯅꯕꯥꯏꯔꯕ? ꯑꯩꯅ ꯍꯥꯏꯁꯦ ꯄꯔꯞ ꯇꯧ ꯍꯥꯏꯁꯤꯅꯤ. ꯏꯕꯥꯏ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯑꯇꯟꯕꯒꯤ ꯂꯥꯏꯅꯗꯤ ꯍꯥꯏꯖꯤꯟꯗꯅ ꯇꯜꯂꯣ ꯍꯥꯏꯅ ꯇꯜꯍꯜꯂꯕ ꯃꯥꯜꯂꯦ. ꯑꯩꯒꯤ ꯇꯟꯕ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯑꯗꯨꯅ ꯑꯩ ꯏꯃꯥꯅ ꯍꯥꯏꯗꯣ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ. ꯁꯅꯥꯔꯦ ꯃꯆꯥ ꯀꯇꯟꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯖꯕ ꯇꯥꯔꯝꯃꯤ. ꯁꯅꯥꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣꯕ? ꯏꯄꯨꯔꯣꯏꯕ ꯐꯪꯉꯤ, ꯉꯟꯇꯥꯅ ꯁꯤꯒꯟꯕ ꯑꯣꯏꯗꯅ ꯁꯤꯗꯣꯛꯈ꯭ರೆ. ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯁꯨ ꯇꯟꯕꯅ ꯃꯄꯪ ꯀꯥꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯍꯥꯏꯅ ꯁꯅꯥꯔꯩꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯨꯝꯊꯛꯇꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯁꯤꯜꯂꯛꯄꯗꯧꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ. ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ. ꯉꯁꯤꯗꯤ ꯑꯩꯅ ꯉꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯗꯤ ꯐꯝꯗꯦꯛꯄ ꯉꯝꯂꯦꯗꯅ. ꯉꯁꯤꯒꯤ ꯃꯇꯝꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯦ. ꯑꯩ ꯅꯨꯡꯉꯥꯏꯔꯦ. ꯂꯥꯏꯔꯕ ꯂꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯡ ꯈꯥꯛꯄꯗꯧꯅ ꯅꯣꯛꯂꯤꯕꯗꯨ ꯇꯥꯕꯗ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯀꯇꯟ ꯄꯛꯆꯥꯎꯗꯣ ꯏꯈꯪ ꯈꯪꯅ, ꯑꯣꯏꯃ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤ ꯃꯈꯣꯟꯁꯤꯕꯣ? ꯏꯃꯥ, ꯀꯅꯥꯅꯣ ꯁꯨꯀꯟꯅ ꯈꯥꯛꯅ ꯅꯣꯛꯂꯤꯁꯤꯕꯣ? ꯅꯣꯏ ꯅꯕꯥꯏꯗꯣ ꯂꯥꯛꯑꯦ. ꯅꯕꯥꯏꯗꯣ ꯂꯥꯛꯂꯦ. ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯕꯥꯏ ꯍꯥꯏꯗꯤ? ꯅꯣꯏ ꯅꯕꯥꯏ ꯂꯥꯏꯔꯕ ꯂꯥꯏꯗꯣ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩ ꯂꯥꯛꯑꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯆꯨꯝꯅꯗ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ꯭ꯔꯥ ꯈꯜꯂꯒ ꯑꯁꯦꯡꯕꯩꯁꯨ ꯂꯥꯛꯂꯕꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ, ꯑꯩ ꯂꯣꯏꯔꯦꯗꯅ. ꯑꯩꯗꯤ ꯆꯨꯝꯅꯗ ꯄꯪꯍꯥꯏ ꯍꯥꯏꯅꯕ꯭ꯔꯥ ꯈꯜꯂꯒ. ꯍꯥꯏꯅ ꯄꯛꯆꯥꯎ ꯎꯄꯥꯏ ꯂꯩꯇ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗꯒꯤ ꯃꯁꯤ ꯂꯦꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯐꯃꯨꯡꯗꯒꯤ ꯄꯨꯡ ꯆꯣꯡꯊꯗꯨꯅ ꯆꯥꯛꯁꯪꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯈꯨ ꯀꯥꯝꯂꯒ, ꯏꯃꯥ, ꯑꯁꯤꯒꯣꯡꯗꯣ ꯇꯥꯟꯊꯣꯛꯈꯣꯕ. ꯑꯝꯇ ꯇꯥꯟꯊꯣꯛꯈꯣꯃꯤ. ꯍꯥꯏꯌꯣ, ꯅꯪꯕꯨ ꯉꯁꯥꯏꯗ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩꯕꯨ ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯉꯁꯥꯏꯗ ꯂꯥꯏꯔꯕꯒꯤ ꯂꯥꯏꯁꯦ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯗ ꯆꯥꯗꯨ ꯊꯛꯇꯕꯅ ꯋꯥꯔꯝꯂꯅꯤ. ꯑꯩꯈꯣꯏ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯁꯤ ꯍꯥꯏꯗꯥꯏꯅꯦ. ꯑꯁ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅꯤ. ꯑꯩꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯅ ꯊꯥꯖꯅꯕꯤ ꯑꯃꯅ ꯁꯨꯝ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩꯗꯤ. ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯅꯅ ꯍꯦꯛ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨ ꯃꯣꯏꯗ ꯂꯥꯛꯂꯕꯗ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ
นองคงบ่ก็ไม่อยากละบคนเจนดุนะเราคงบ่เขารึกละมีเฮ้ยก็น่าเลยไอ้กิซ่าน่ะทั้งนะบปีโรไอ้เนี่ยจับล้อมบันลอยเลยเนี่ยไอ้กิซ่าน่ะบปีโรไอ้กิจ้าน่ะบปีโรสิเดียงวันเดียร์สัตย์นะอิสากตันสิพาวบลักนับงำริงไงสิท่าไล่ระเบิดไล่เสียมุกลักนับตาระบะสนาเรกิไล่บักสิดีโก้ให้สิดีโก้เปียละบันนี่ไอ้ปุกเปียเลยบะให้ในสนาเรคอยเศร้านั่นนะมาคุดนำอะไรบักตาปบทาจินจัดนะอิสาวกันลังบ่าวรึกละมีมากีอิสาวดามาสานปากตันดูอีกครั้งนะอิมาก็ดีช่างคุลังเนาะมาตัวมีนะมาซาพกตะบุบเดอสาวนิ่งบุตรไม่นะน่าสักตัวยังมาเลยบ่นั่งช่วยด้วยขับไปสินะเนี่ยนาตัวดูทำมาช่วยเลยนะนาตัวดูใครนิ่งระดีเนี่ยจะรอดอ่ะลับนั่นเลยสุดๆไอ้เด็กสัตว์ตัวอะไรกันสวยเด่นนะตัวสิเด็กขับไปยาซาบสินะทำมาตัวน่ะด่ากังเลยดินุปีนั่นตัวปั๊มบิดาตาสัตว์ตาสิกันนุปีกับสุปั๊มนี่มาลีเนี่ยมาสักพอดีถอยนาทีเดบันนี่ดาไอ้กี่สาสิตันมันบาสิดาจ้าบักตุ้มบักเต้าเลยบักีออกปีมาบุกกังว่ามานบักีว่าตันนี่ดาหายระกสนารีดอตับนำมาต้มตะมุกนกเจรามียมทักตะฟามลีบะลายระบักีลายดูดีสนารีนะมาอุพัตบินัยสาวลางบดาวนาลางบยาบลังลำลักะก็นาทังกีว่าดูดามาสู่ห้องในเฮกตนกทรกลามีพาโลเฮสิกุบอิมุงชินิดนะไอ้นัดที่รักลีบษาเปียละบันอีมาอิจะพาวไปหิงนับคนนับดาสุวาระกันสิดาการายเด็กอินโอคังดีลายระบามาสิสวมยาวสิเลนี่ไอ้ดีบโกสิให้นัสนาเรงงดูนัสาอิสิงทองกลีบดูลอยชินนับตาวรามีนักลอมารมดนะคุลอดูกีควายเด็กอินาคุนบะอมุทอยเกาบะมาสานิงอลอมตั้งในยาวจะบีอดูกีขันบดาว่าขันมัมนมังกอลอดูดมังเล็กฟอมดูนัลเลยรามีมาดำดูดามากิลอยนบีอสังบิดูอิมุงเด็กเฮกทอกลักปะกะมาปูรอยบานามาโกกไปดูนัมังเล็กฟอมเล็กเลยริบาดูอุบดาอิงงักนะมานักตัวสังสินดูนะพัมเล็กตับนะให้ดีการีตาวระบกิมาค่อยปะบุงนะสุกว่าขลวานะพัมน้ำนี่บสิบก็ชุดเอาดีก็ชุดเอาดรากะนักขุดกัดนักกบตาฮับเล็กเลยรำนี่ปะพิวมสินะการีอาสังบีไอ้เสียอิสาตัวบิกิขันบดาว่าขลียมไปไว้เนี่ยไก่กี่วารีบะอิสาถอยบิกิมาซาดาสวยบะอมตะยาวบุษนัตเตอานาเอกเลยบุษนัตเตไก่เดวารีโนบะมารำซาดานามาค่อยปะบุงกิปังคันเดขันจันบิโดอามุเขาเริกละบ่ปังคันเดขันจันบกิว่างอักสุนัตเตเนี่ยมาเยี่ยงนั่งไอ้กี่ดีฮันในยังบดอิสาสินัตนะกันอะไรดิฮะให้ค่อยน่ะเลยใครดีไปดูให้ค่อยน่ะทุกคราบดามาบุกกระมนามาต้มตะเลวกันนี่ขันบดาไอ้เนี่ยว่าใครสิว่าเดบังกำเดเนี่ยอาดูกิบูว่าอ้อยนี่เฮกตาวรดนะมาสมัยยุมาไกปานะกะมาสามาวะไม่ยามกันนุ่งไงนั่นเลยจะห้องนี้ไกโนโอ้ดูดันนี่ไอ้นี่เห็นเอาวารีบุษนุปาดูนุพรำลับดีไฟนัดตะดูนะมาท่องหุบตะโบยรุมลับดีอิสาเสียวเขาก็จะให้นมีไปรีบันนี่เนี่ยอาดูอีดีกันนะเดไอ้ค่อยนั่นเนี่ยมาริลอิริลคังบันุปามาสามาทีละก็กอกทัศบีรสิอาดูอีระบดีมาสนุงไงนั่นเลยจะหูบะไอ้ค่อยสนุงไงนั่นสิคิบะอาดูยาระบันตรอมาค่อยปามัวหอยนี่มานั่งนะให้ดูยัยเนี่ยกันนะเถสมัยนี้ว่าขลวาดนั่นเลยดูชรุปดิเนี่ยอิมากอัฟบัตทีบะหัวมันไปงั้นสิเด็กเฮกเตอร์อิมากอัฟบัตทีบะหัวเราก็ดับเนี่ยอาศัยให้นั่งอาศัยเด็กว่าขลวานะฟัมลัมบันุปาดานกมีเต้าดูนะว่าขลนุ่งไงนะเขาก็ลักลามีอาดูบุกุยนะฟัมเซนดูนะเลยรูปโอยบันนะมาคงดูสัจจิงเขาก็ลักตัวนะไพเรียงคงสิดิสัจจิงเขาก็เลยเนี่ยอามุกตันนิงที่นับพัมท่าบิรักนานายนุปีเนี่ยคงตัวหน่อยขี้เกนายาพับทีบสัตประหายบุฮันโนทั้งตัวสินดนะนายาติดตัวตกปตารีไอ้ที่ฮารามันดันเฮกเตอร์เขาดันเจียลกิตตัวก็ยาเดย์ยาเดมาค่อยปะบุงเสียอาฮัลอยสิลักเลยให้เสียยามนาทีขันบะมันบะอดูกันนะซาเซกระดมนะเซ็กซินนะเซนนะจากนี้ให้บะมาดีอีกาวดุงกาวนี่บะอดูบดีไอ้บูเสียนะบันนังไม่เจ้าเลยสิดีอดูกี่ครั้งก้มทุกเลยนี่ก็อินมาต่างอิสาซาดันเฮกอีรังพารักลันนาซานุปียมุกทุรกลดีอิสอบซับนันนี่แต่จาร์ดาไฮบะก็ตัวก็มาซานุปีเลยฮาวนุดาอิมุงเด็กปะรับทุรกปะกะมาปาเฮกซารุเรกะรีพิบัมโนเลยรามิสินะไฮรักเลยฮาวนุมาคุณน่ะมามีตัวไฮเฟตคุมบอยไกบอยตัวดูนะ
ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯏꯁ ꯍꯥꯏ ꯅꯪꯕꯨ ꯑꯍꯝ ꯑꯍꯥꯗꯁꯨ ꯈꯧꯗꯦꯝꯂꯒ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯑꯩꯅ ꯁꯤꯗ ꯊꯣꯛꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯃꯥꯒ ꯄꯥꯕꯒ ꯑꯣꯏꯅꯔ ꯂꯩꯔꯝꯅꯤ ꯍꯥꯏꯗꯤ ꯑꯁ ꯀꯌꯥꯗꯅꯣꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯂꯥꯛꯄꯅꯦ ꯂꯥꯛꯅꯔꯣ ꯑꯩ ꯆꯪꯂꯒꯦ ꯍꯥꯏꯅ ꯂꯩꯍꯥꯎꯅ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯂꯣꯝꯗ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯁꯪꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯏꯁꯧ ꯂꯥꯡꯂꯞꯅ ꯀꯟꯅꯗꯤ ꯅꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯤꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯤꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯆꯣꯞꯍꯜꯂꯦꯕ ꯍꯥꯏꯔꯒ ꯑꯁꯪꯕꯤꯗꯣ ꯄꯩꯊꯣꯛꯂꯒ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏ ꯃꯥꯗꯤ ꯃꯇꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯃꯣꯟ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯃꯥꯁꯨ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯍꯥꯏꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯄꯛꯆꯥꯎ ꯀꯧꯕ꯭ꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦ ꯍꯣꯏ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯅ ꯄꯛꯆꯥꯎ ꯆꯥꯛꯈꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯝꯃꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯀꯣꯟ ꯑꯃꯗ ꯆꯥꯅꯕ ꯈꯔ ꯍꯥꯞꯂꯤꯕꯗꯣ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯄꯤꯔꯛꯂꯒ ꯁꯦ ꯅꯣꯏ ꯅꯕꯥꯏꯗ ꯆꯥꯅꯕꯁꯤ ꯄꯤꯌꯨꯔꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯕꯥꯏ ꯍꯥꯏꯕꯨ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯏꯆꯦ ꯂꯩꯗꯅ ꯏꯕꯥꯏꯒ ꯂꯩꯈꯤꯒꯦꯅꯦ ꯍꯣ ꯍꯥꯟꯅ ꯂꯩꯇ꯭ꯔꯕꯁꯨ ꯉꯁꯥꯏꯗ ꯌꯨꯝꯊꯛꯇ ꯐꯝꯗꯦꯛꯈꯤꯕ ꯅꯕꯥꯏꯗꯣ ꯑꯗꯨꯗ ꯄꯤꯔꯨꯁꯣ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯉꯁꯥꯏꯗꯒꯤ ꯌꯨꯝꯊꯛꯇ ꯐꯝꯗꯦꯛꯈꯤꯕ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯣ ꯆꯥꯅꯕ꯭ꯔꯣ ꯁꯤꯕꯣ ꯍꯣꯏꯅꯦ ꯁꯤ ꯄꯤꯌꯨꯔꯣꯁꯦ ꯍꯣꯏ ꯑꯗꯣ ꯆꯥꯅꯕꯁꯦ ꯈꯔ ꯑꯍꯥꯎꯕ ꯍꯥꯞꯄꯤꯔꯗꯤ ꯐꯗꯧꯕꯅꯤ ꯌꯥꯔꯦ खरा चाब फंगलीदो अदुना मराइबक फरबनी अदुदो अदुम पिजाउरो चलो होय हाइरगा पक्साउ पुखमदु ता पाइखलगा मपालदा थोललगा युमथकलोमदा येंखलगा हो इबाई चानब लैरे सोमदा अमता कुमथापिरो होय आई कुमथरलगे कुमकलगे हाइना लाइरबगी लाइदो मिटना कुपदा सुमांगदुदा फनलाउना सोंथरकलमी पक्साउ नोमी तौदुना चानब यावबा पुखमदुगा इसिंग खुजाइदुगा हाइफेट लानसिंबोय कैबोय तौदुना हाइफेट मकुतिंग थोरकलगा नोमी अदुमक तौना इबाई से हाबा याब्रा येंबिरो इबाई कै अंगांग पेटवा नंगना करम कांदा इंगोंदा नबाई थोकलिबा हा होय खोय माना ngasiदगी नंगसे अहिगी इबाई ओइरे हाय पक्साव की वादु ताबदा लाइरबगी लाइदो वादी हाइदा पक्साव द पैरप येंगलमलगा कैसो हाइदा चानब यावरिब पुखम अदुगा इसिंग खुजाई अदुगा ताप लौरगा युमथक अदोमदा अमु चोंखतखिरमी अदुगा युमथक तो हेक यौबगा ममाइदि लैथोक्तना खोंजेल अदुमक कलपना चानबसी खरा हावलदी फदोबनीने कदाइदगिनोदा अदु चाब फंगिदो फरमने हाइरे इमान यानबा अदुम हाबिरो हाइरमलगा पक्सावदो इमुंगदा चाकलामले हाइना हाथु अदुमक चेंसिनखिरमी नमिदांगसु अयुक्ता पिजबा अदुमाइना लाइरबगी लाइगी चानब अचाथक खरदी अदुमक तमलमी अदुमना नुमितुमा हौख्रबा तुंगदा मथंगी अयु अंगनबदा इथा थाजदना पक्साव होइगी युमथक्ता फमलिबा लाइरबगी लाइदो खोंजेल अयाकबा अदुना नोंग खाकबदौना लाव खोंबा हौरकलमी हाय इरायन सा चारोय तेतु खोंगलकले उथुम कौबे चेकलाना तुम हाइने इनुंगाले वांगांगले ताकलिबसी ताद्रोने हे ओम्बी चेकला खैसु मकोंदगी मसिंजाक थीबगी पाइथोकनरक्तुना चेक हाइने खोंगलिबसे ताद्रो हौरो इनुंगाले वांगाले पक्साव मखोल अयाकबदु तानिंग्रदुना मोना मनाको मेंसिलगा तानिंगिरे मखोनिन दौरिजिना नोंग खोंगदौना याकलना लाइनि काइना लाइरबो ओइबनर कइनो चीलांग थुंगे दुगा मखोन हुत्तने याय चारिबा मयामदो मखोनदा लोइना चखर माले माना ngangliba pumba lairabagi laina suloina tarabada मखोनदो हेना कन्ना चैबोय कैबोय अइबु चीलांग थुंगी गाय हाय तुम सिल्लगा अदुम लैबदुना नसादो ओक्पी मालिदो ngannna hawalaga sajen khara sanarabadi नसादो नाप लावगदबनिने कत्तन नंगबो मसिगी लाइसिदी अइना लोना हाइजबो वासिसु लोइना ता मालिने ताद्रदि कैनो
ai se lai ni lai hoi ne chummi ni nang lai ni lai ado phare lai ore su tumi le ai nang gi na khol do taning ai nga da tong ki katan hai shin thu na hawgal ne nang bo hawga tradi na yum se nik pa makhai long tharak lage pakzau launing da tu hai gumna kaisu thau sa dana mana do men silaga hoi mai haida aduma khumda tumsina ba hotnarami magi thau sa da ba matau da lairabagi lai tuna hena makhol yakna haibage tawbaga yumdo nikpa makhai hauna lauraklami hai namu taibang apang banang bu hawgalo ne yumdo nikla phawbada pakzau di adumakta sinada tumduna leirami adoba yumdo mathak makha hai duna nilakpaduda mama ibe masanari du ikhang na mikap thololaga changa masida son duna phamungdu kanna hekta paisilaga hiplampadagi phuk hawatlaga famduna masana patana ba haina khonjal kalapna haireklami hai pakzau you are harmalin he hip kanu hawatlaga famune labani o ima you are habanate ai khoi gi yumthak da famli ba lairabagi lai se asina lawbagi maninani he ai di you are habo ina khalure dana is onthokpanida hairaga sanarai do masamana punsilaga tapna hawatuna mamang thong jau du tapna hangduna imung manung sitpa sengba horami sanarai na hang makhaidi thengna hawalaga ngasingan na hawatpa aduda ma masado kharadi itan ba poklami aduna tande mande tawduna thaba inkhang tawbudi replamde nakal amaromdana amuthoidu ayuk yenda angan baduda nganna hawatuna nganna hekta saithaduna mafi ahan baloisilaga leirambaduda magi nupi asangbidu ngangakna makhoi babungbo kadai de japi dawrige ho ima ga faba thiruge ai di phagi oiraboi ninglubani makhoi babung di chana maki hekta tawrakli sibo hai ai na haise phagi nate ne ai ne ima ga faba thiba hordam ne taning de ko nama ga faba thibi bra haibo makhoi babung do oina sajai jaba soiroi ko sajai jarasa ahaw athum jarasa ima ga faba dadi thirodam ne asi haina amuthoida janamaki mama nupa aphaba thiba chatlibani haina thokhirami asangbi mangola daleblaga khamba su tabi daba aduda upai leita taxi sonduna machinda murum sonboi keiboy ahibu kari nungi haijaru banone khara phagadra haina phagi tawuraga janamaki mama aphaba thiba chatlini haina chakhrini se onthopagi nupa haibaduni haina asangbidu ngang duna mana thokpa ayugi thaba inkhang tawba horami asomdana amuthoidu sum lakpana mataw amagi konthong mapa yobada jab leplaga nokmi tawduna kanati asidagi hekta hawgi haina mataw adogi konthong sei ngaklibadu chingthaduna yumdada changna ba hotnarami tanjada magi mataw oiriba bokuldu yumdagi para hek tholakpaga mapa sanarami bokul amuthoi ubada thajadana ngaksanana ida amuthoi natrane karomdagi na tawbirakli Manini. Ai budi shom khong khusi pang sili haina sathorpani. Itawbu karom da lingbiruge tawbun. Ai budi hakjang sajeloi nang hak. Aswai fawbu chalu sira tawbani. Ai di tawri thajadana ayu angan basida. Konthong da leplam basida inga punga uri. Chathokani haidubu yaradi lepiraga yum phawbang hak changduba yagadra. Bokol amuthoi wata da khitang dingakpa phawi adubu adumak noksinaduna. Yani somda lengsinsi itawna ikhoigi yum khangyeng ningagliba sibu kari marambu leigene bokolgi wadu tabada amuthoi wakhanda ma yum atekpadu aini yam yengningbagi maungda aina yenge tawrisidi masa nupa ama leibadu ima oiba yagadra yaroidra haina yenge tawbani haise khangpontini aibu wa sibu hekta hawdoklasirane phat hekta hairubadi yade nupa masa adugi maong mataw ama hana yengthoklaga haigadabani bokol amuthoina bakhum amata piraktabaduda hena ngakna masa haifet nombo keibai tawduna itaw bo aina haibase tabiriboi taw amuthoi masada wakhal laktuna noksinaraga tai taw aidi ta traboi ninglure yani taw mongol somda hekta lengkhatpisi ai angangda phida puthokhalaki asi hairaga bokol imung lomda osilaga khonjal kalapna hai taribo
ꯍꯣ ꯅꯄꯥ ꯇꯧꯔꯕꯣ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯊꯣꯏꯅꯣꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯃꯨꯊꯣꯏꯗꯤ ꯏꯈꯪ ꯈꯪꯅ ꯀꯔꯤ ꯈꯨꯈꯨꯝꯅꯣ ꯁꯤꯗꯤ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯈꯨꯈꯨꯝ ꯂꯥꯈꯨꯝꯗꯨ ꯃꯇꯥꯎ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯖꯗꯕ ꯂꯤꯆꯠꯇꯨ ꯂꯣꯠꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯠꯅꯔꯝꯂꯒ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒꯤ ꯁꯥꯎꯔꯤꯕꯖꯥꯠꯅꯤ ꯑꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯕꯣꯀꯨꯜ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯁꯦꯝꯂꯒ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯏꯇꯥꯎ ꯂꯥꯛꯂꯤꯅꯦ ꯐꯤꯗꯥ ꯑꯃꯇ ꯄꯨꯔꯧꯅꯦ ꯊꯣꯏꯅꯣꯗꯤ ꯕꯣꯀꯨꯜꯅ ꯃꯇꯥꯎ ꯍꯥꯏꯕꯗꯨꯗ ꯕꯣꯀꯨꯜꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝꯗ ꯇꯧꯔꯒ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯤꯅꯦ ꯍꯥꯏꯅ ꯁꯧ ꯂꯥꯡꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯃꯨꯊꯣꯏꯗꯤ ꯊꯣꯏꯅꯣꯒꯤ ꯏꯁꯧꯗꯨꯗ ꯀꯔꯤ ꯅꯨꯡꯒꯤ ꯆꯪꯂꯛꯂꯨꯕꯅꯣ ꯌꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎꯗꯨꯗ ꯍꯦꯛ ꯆꯠꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯏꯍꯩ ꯍꯩꯅꯗꯅ ꯂꯦꯞꯂꯤ ꯕꯣꯀꯨꯜꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ ꯃꯇꯥꯡꯗꯨꯗ ꯊꯣꯏꯅꯣ ꯃꯣꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯃꯨꯊꯣꯏ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯦꯇꯤꯇꯥ ꯑꯃꯨꯊꯣꯏꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯨꯔꯤꯕ ꯈꯣꯟꯗꯥꯗꯨꯒ ꯐꯤꯗꯥꯗꯨ ꯏꯇꯥꯎꯁꯤꯗ ꯊꯥꯎꯅꯦ ꯍꯣꯏꯍꯦ ꯊꯥꯒꯦ ꯑꯃꯨꯊꯣꯏꯗꯤ ꯊꯣꯏꯅꯣ ꯎꯕꯗ ꯏꯉꯛꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯕꯅꯤ ꯊꯣꯏꯅꯣ ꯃꯥꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯡꯗ ꯐꯤꯗꯥꯗꯨ ꯊꯥꯔꯗꯨꯅ ꯇꯥꯗ ꯐꯤꯗꯥ ꯁꯣꯝꯗ ꯌꯥꯅꯤ ꯏꯇꯥꯎ ꯃꯣꯔꯥꯗꯨꯗ ꯐꯝꯃꯨꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯣꯏꯅꯣꯁꯤ ꯊꯥꯏꯅ ꯑꯃꯨꯊꯣꯏꯅ ꯀꯕꯛ ꯀꯣꯏꯔꯝꯕꯅꯤ ꯈꯣꯂꯩ ꯈꯣꯟꯗꯥ ꯍꯥꯎꯇꯦꯅ ꯇꯣꯛꯅꯈꯤꯕꯅꯤ ꯃꯇꯥꯎ ꯕꯣꯀꯨꯜꯁꯨ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯨꯗꯕꯅ ꯊꯣꯏꯅꯣꯕꯨ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯅ ꯊꯣꯏꯅꯣꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯉꯛꯅꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯍꯨꯝꯁꯨꯕꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅꯗꯤ ꯏꯕꯦꯝꯃ ꯊꯔꯤꯛꯀ ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯣꯝꯗꯒꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯅꯤ ꯆꯠꯀꯅꯤ ꯈꯪꯗ ꯈꯔ ꯉꯥꯎꯔꯨꯔꯦ ꯑꯗ ꯃꯥꯁꯨ ꯑꯩꯕꯨ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯕꯣꯀꯨꯜꯒꯤ ꯋꯥꯗꯨꯗ ꯑꯃꯨꯊꯣꯏꯗꯤ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯊꯔꯤꯛꯇꯨ ꯁꯤꯈꯤꯕ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯊꯣꯛꯇ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯦꯝꯃꯗꯣ ꯊꯣꯛꯅ ꯐꯕꯅꯤꯗ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯏꯇꯥꯎ ꯁꯤꯈꯤꯕ ꯅꯠꯇꯦꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅꯕꯨ ꯏꯇꯥꯎꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯅꯦ ꯕꯣꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯊꯣꯏ ꯋꯥꯈꯟꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯋꯥꯁꯤꯒ ꯃꯣꯏꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯋꯥꯒ ꯍꯧꯗꯣꯛꯂꯝꯗꯕ ꯐꯩꯗ ꯃꯣꯏꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯗ ꯏꯆꯥꯅꯨꯄꯤꯒ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯑꯃꯨꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯕꯣꯀꯨꯜꯗꯤ ꯍꯦꯟꯅ ꯉꯛꯅ ꯏꯇꯥꯎ ꯀꯩꯅꯣ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯄꯔꯞ ꯂꯥꯛꯂꯒ ꯑꯃꯨꯛ ꯄꯔꯞ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯁꯦ ꯏꯀꯥꯎ ꯀꯣꯛꯊꯣꯛꯂꯨꯔꯦ ꯌꯨꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕ ꯑꯗꯨꯅ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯀꯩꯅꯣ ꯄꯔꯞ ꯂꯥꯛꯂꯒ ꯋꯥꯂꯥꯡ ꯑꯃꯠꯇ ꯑꯗꯨꯕꯨ ꯕꯣꯀꯨꯜꯅ ꯑꯃꯨꯊꯣꯏꯕꯨ ꯈꯥꯝꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯗꯨ ꯕꯣꯀꯨꯜꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯦ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯈꯟꯅ ꯃꯆꯤꯟꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯇꯍꯥ ꯊꯣꯛꯈꯤꯔꯝꯃꯤ ꯕꯣꯀꯨꯜ ꯎꯄꯥꯏ ꯂꯩꯇ ꯑꯃꯨꯊꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯅꯣꯗꯨ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯇꯍꯥ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯑꯃꯨꯊꯣꯏ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯆꯤꯡꯅꯕꯁꯨ ꯍꯥꯏꯐꯦꯠ ꯐꯥꯎꯅ ꯑꯃꯨꯊꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯔꯞ ꯂꯥꯛꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯐꯔꯕꯅꯤ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯩꯗꯤꯅꯦ ꯃꯥ ꯂꯩꯕꯁꯦ ꯏꯁꯥꯁꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯂꯤꯆꯠ ꯁꯥꯖꯠꯇꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯒ ꯃꯤꯅ ꯇꯥꯔꯗꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗꯗꯤ ꯃꯤꯅ ꯑꯗꯨꯝ ꯅꯣꯛꯅꯕ ꯇꯥꯕ ꯍꯥꯏꯔꯒ ꯊꯣꯏꯅꯣꯗ ꯃꯆꯨꯛ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯨꯛ ꯈꯨꯠꯂꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯅꯆꯨꯛ ꯈꯨꯠꯂꯩꯗꯨꯗꯅꯤꯅꯦ ꯑꯩꯅ ꯉꯥꯎꯈꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯀꯥꯏꯅ ꯊꯣꯛꯂꯒ ꯅꯪ ꯂꯧꯔꯤꯕꯁꯦ ꯏꯃꯨꯡ ꯆꯪꯅ ꯊꯣꯏꯅꯣꯗ ꯑꯗꯨꯃꯛ ꯁꯧ ꯂꯥꯎꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯃꯥꯏꯗ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯧ ꯂꯥꯎꯅ ꯆꯪꯈꯤꯕꯗꯨ ꯑꯗꯨꯃꯛ ꯕꯣꯀꯨꯜꯗ ꯊꯋꯥꯏ ꯇꯥꯅ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯊꯣꯏꯗꯨ ꯂꯝꯕꯤ ꯆꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ
ꯑꯣꯟꯊꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯍꯦꯛ ꯆꯪꯂꯨꯏꯗ ꯉꯁꯤꯒꯤꯗꯤ ꯗꯥꯎ ꯊꯨꯝꯒ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦꯗ ꯍꯥꯏꯔꯒ ꯑꯃꯨꯊꯣꯏꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯛꯆꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯥꯗꯨ ꯀꯧꯁꯤꯜꯂꯒ ꯁꯦ ꯅꯣꯏ ꯅꯕꯥꯒꯤ ꯆꯥꯛꯁꯦ ꯄꯤꯎꯔꯣ ꯄꯛꯆꯥꯎ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯅꯪꯕꯨ ꯍꯦꯟꯖꯥꯡꯗꯨ ꯈꯤꯇꯁꯨ ꯍꯥꯞꯄꯤꯌꯨꯗꯅ ꯆꯒꯪꯁꯤꯡ ꯉꯥꯛꯇ ꯆꯥꯔꯗꯤ ꯂꯥꯏꯒ ꯂꯣꯏꯅ ꯊꯕꯥꯛ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯤꯅꯤ ꯁꯤꯔꯣꯏ ꯂꯥꯏꯅꯕꯨ ꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯑꯗꯨꯝ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯔꯒꯅꯦ ꯑꯗꯨꯃꯛ ꯆꯥꯁꯅꯤ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯤꯔꯨꯁꯨ ꯆꯠꯂꯨ ꯈꯔ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯣꯌꯨ ꯆꯥꯕꯗꯅꯦ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯔꯛꯀꯅꯨ ꯍꯥꯏꯌꯨ ꯆꯠꯂꯨ ꯄꯦꯜꯂꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯥꯏꯔꯒ ꯄꯛꯆꯥꯎ ꯆꯥꯛ ꯄꯨꯈꯝꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯒ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯨꯝꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯂꯒ ꯍꯣꯏ ꯏꯕꯥꯏ ꯂꯨꯛ ꯍꯥꯕꯤꯔꯣ ꯂꯥꯛꯑꯣ ꯃꯁꯤ ꯑꯩꯅ ꯏꯕꯥꯏ ꯀꯧꯅꯨ ꯍꯥꯏꯔꯃꯛꯇꯨꯗ ꯑꯗꯨꯝ ꯀꯧꯏꯅꯦ ꯃꯇꯣꯏꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯁꯣꯏꯗꯅ ꯉꯥꯔꯧ ꯄꯤꯊꯣꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯔꯒ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯣ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯛꯆꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯒ ꯇꯥꯞ ꯂꯧꯔꯒ ꯑꯃꯨꯛ ꯌꯥꯡꯅ ꯌꯨꯝꯊꯛ ꯇꯝꯅ ꯈꯪꯖꯣꯡ ꯆꯣꯡꯈꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯛꯆꯥꯎ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯃꯤꯒꯤꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯂꯥꯏ ꯆꯪꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯆꯪꯂꯛꯂꯕꯅꯤꯅ ꯆꯥꯕꯗꯅꯤꯅꯦ ꯃꯥꯅ ꯀꯥꯟꯅꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯍꯦꯟꯅ ꯂꯥꯏꯔꯊꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨꯗ ꯑꯩꯅ ꯈꯪꯅ ꯅꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤꯗ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯂꯥꯏꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨ ꯊꯥꯖꯗ꯭ꯔꯤꯕꯗꯨꯕꯨ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯛꯑꯣꯕ ꯍꯥꯏꯔꯒ ꯄꯛꯆꯥꯎ ꯌꯨꯝꯊꯛꯇ ꯐꯝꯂꯤꯕ ꯂꯥꯏꯗꯨꯗ ꯇꯝꯂꯒ ꯍꯦꯛꯇ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝ ꯄꯥꯏꯈꯠꯂꯒ ꯊꯣꯝꯖꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯒ ꯍꯩ ꯉꯔꯥꯡꯇ ꯂꯥꯛꯂꯒ ꯉꯁꯤ ꯍꯟꯈ꯭ꯔꯕꯗꯤ ꯅꯣꯏꯕꯨ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯔꯣꯏ ꯇꯧꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯨꯏꯅ ꯂꯩꯔꯒꯅ ꯍꯦꯟꯕ꯭ꯔꯣ ꯏꯅꯥꯛ ꯈꯨꯟꯕ ꯍꯣꯏꯅꯦ ꯀꯨꯏꯅ ꯂꯩꯔꯤꯈꯩ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯂꯩꯅꯤꯡꯈꯩ ꯂꯩꯔꯣ ꯀꯨꯏꯅ ꯂꯩꯔꯤꯈꯩ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯄꯛꯆꯥꯎ ꯍꯧꯅ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯁꯪꯕꯤꯗꯣ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯌꯧꯔꯛꯂ ꯐꯥꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯌꯨꯛꯇꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤꯕꯅꯦꯕ ꯃꯇꯝꯁꯤꯅ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦꯕ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯑꯃꯨꯊꯣꯏꯗꯣ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯅꯤꯅ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩ ꯑꯃꯨꯛ ꯇꯧꯕꯤꯔꯒꯦ ꯃꯤ ꯑꯃꯨꯛ ꯈꯟꯅꯔꯛꯂꯕꯣ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯂꯤꯕꯣ ꯈꯟꯅꯔꯛꯇꯦꯗ ꯑꯩꯕꯨ ꯃꯤ ꯌꯥꯝꯅ ꯈꯟꯅꯒꯟꯕꯒꯤ ꯃꯑꯣꯡꯗ ꯈꯠꯅꯒꯜꯂꯤ ꯍꯥꯏꯕ ꯅꯠꯆꯗꯦꯗ ꯐꯤꯡꯅ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯃꯤꯒ ꯑꯃꯨꯛ ꯈꯟꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯨꯕꯅꯤ ꯃꯃꯥ ꯅꯪꯕꯨ ꯉꯁꯤꯗꯤ ꯃꯤ ꯈꯠꯅꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯛꯂꯤꯕꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯃꯃꯥ ꯏꯇꯥꯎ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯏꯃꯥ ꯑꯣꯏꯁꯤꯔ ꯈꯟꯅ ꯆꯪꯂꯨꯕꯅꯦ ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯍꯩꯗꯕ ꯉꯥꯛꯇ ꯎꯔꯒ ꯍꯜꯂꯛꯂꯦꯗꯅ ꯍꯥꯏꯅ ꯑꯃꯨꯊꯣꯏꯗ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯇꯝꯂꯝꯃꯤ ꯑꯁꯪꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯦꯟꯅ ꯅꯣꯛꯄꯗꯨꯗ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯃꯃꯥ ꯅꯪꯒꯤꯁꯤ ꯃꯇꯣꯏꯅꯔꯤꯕ꯭ꯔꯥ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯒ ꯇꯣꯛꯂꯦꯗꯣ ꯑꯔꯦꯝꯕꯗ ꯃꯇꯨꯡ ꯃꯅꯥꯎꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯦ ꯈꯛ ꯇꯧꯕꯤꯔꯅꯨꯀꯣ ꯀꯅꯥ ꯈꯪꯕ ꯅꯆꯥꯅꯨꯄꯤꯒꯤ ꯈꯪꯅ ꯂꯩꯔꯝꯂꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯁꯤꯟꯁꯤꯅ ꯀꯅꯥ ꯈꯪꯕ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯗꯤ ꯍꯣꯏꯗꯦꯍꯦ ꯏꯆꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯅ ꯃꯔꯨꯅꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯊꯣꯏꯗꯣ ꯐꯤ ꯀꯥꯝꯂꯒ ꯍꯜꯂꯛꯄꯗꯨ ꯍꯔꯥꯎꯗꯨꯝ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯅ ꯏꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯂꯩꯍꯥꯎꯅꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯥꯒ ꯈꯪꯅꯖꯕ ꯈꯣꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯨꯄꯥꯗꯨꯁꯨ ꯁꯨꯡꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯐꯤ ꯀꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯅꯦꯕ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯣꯕ
ꯀꯥꯏꯅ ꯊꯣꯛꯀꯦꯕ ꯍꯥꯏꯅ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯗꯣ ꯃꯣꯂꯤ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎꯅꯗꯨ ꯈꯣꯏꯃꯨ ꯍꯦꯛ ꯎꯕꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯅꯕꯅꯤ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀꯩꯗꯧ ꯂꯥꯛꯂꯤꯅꯣ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯄ ꯌꯥꯕꯗꯨꯗ ꯈꯣꯏꯃꯨꯗꯣ ꯃꯣꯂꯤ ꯏꯇꯞ ꯇꯞꯅ ꯎꯅꯁꯦ ꯍꯥꯏꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒ ꯂꯩꯒꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯎꯅꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯌꯥꯏꯗ ꯑꯗ ꯃꯔꯝ ꯂꯩ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯣꯇꯞꯅꯕꯅꯦ ꯁꯣꯝꯗꯅ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯃꯃꯥꯛ ꯅꯨꯄꯥ ꯀꯟꯅ ꯊꯤꯕ ꯆꯠꯂꯤꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣꯕ ꯑꯩꯗꯤ ꯐꯤꯕꯝꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯣꯏꯗ ꯌꯥꯎ ꯏꯜꯂꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯟ ꯃꯈꯩꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯏꯃꯥꯅ ꯌꯥꯏ ꯀꯥꯏꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯗꯦ ꯀꯥꯏꯅ ꯅꯪ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅꯗꯣ ꯃꯥꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝꯗ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯑꯗꯨꯃꯛ ꯃꯣꯂꯤ ꯂꯩꯍꯥꯎꯅꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥꯅ ꯇꯧꯁꯤꯟꯅꯧ ꯍꯥꯏꯕꯒꯤ ꯇꯧꯁꯤꯟꯅꯕꯅꯤ ꯀꯔꯤ ꯇꯧꯁꯤꯟꯅꯧ ꯍꯥꯏꯕꯒꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯁꯤ ꯅꯨꯄꯥꯁꯤꯗꯗꯤ ꯌꯥꯝꯅ ꯊꯥꯔꯣꯏꯒꯦꯗ ꯃꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯟꯅ ꯃꯁꯝꯗꯣ ꯑꯃꯨꯛꯇꯪ ꯐꯣꯏꯔꯝꯂꯒ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯣ ꯅꯤꯡꯒꯥꯡꯅꯅ ꯐꯝꯂꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤ ꯀꯞꯂꯛꯂꯝꯃꯤ ꯈꯣꯏꯃꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯍꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯀꯞꯅꯣꯕ ꯑꯩ ꯂꯥꯜꯂꯦꯕ ꯂꯩꯍꯥꯎꯅꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯡꯈꯠꯂꯒ ꯑꯁꯥꯏ ꯆꯠꯂꯨ ꯌꯥꯔꯦ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯅꯨ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯋꯥꯒ ꯑꯃꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯍꯦꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯂꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅꯨ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯏꯁꯤꯡ ꯄꯨꯟꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯕ ꯑꯄꯪꯕ ꯈꯣꯏꯃꯨꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯂꯩꯍꯥꯎꯅꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯇꯣꯝꯇ ꯄꯪꯏꯗ ꯏꯀꯥꯏꯖꯗꯨꯅ ꯃꯄꯥꯜ ꯏꯄꯥꯡꯒ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯃꯪꯗꯨꯅ ꯐꯝꯂꯤꯕ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯟꯗꯛ ꯃꯔꯛ ꯃꯄꯥꯜ ꯏꯄꯥꯜ ꯑꯃꯠꯇ ꯊꯣꯛꯇ ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯎꯡꯂꯒꯇ ꯂꯩꯔꯤꯕꯁꯤꯕꯣ ꯂꯩꯍꯥꯎꯅꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯇꯞꯅ ꯃꯉꯛꯇꯃꯛ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯃꯅꯨꯡ ꯀꯟꯕꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯛꯆꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯏꯃꯨꯡꯗꯨꯅ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅ ꯐꯝꯗꯦꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯋꯥꯕꯅ ꯐꯦꯜꯂꯥꯎꯔꯝꯃꯤ ꯃꯕꯨꯛ ꯆꯥꯎꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯈꯔ ꯆꯥꯗ ꯇꯧꯕꯗ ꯆꯞꯁꯤꯟ ꯈꯣꯏꯖꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯑꯣꯏꯔꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯃꯆꯥ ꯃꯕꯨꯛ ꯆꯥꯎꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯈꯔ ꯆꯥꯗ ꯇꯧꯕꯗꯨꯗ ꯆꯞꯁꯤꯟ ꯈꯣꯏꯖꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯑꯣꯏꯔꯕꯅꯤ ꯃꯃꯥꯒꯤ ꯐꯤꯕꯝꯅ ꯑꯗꯨꯛ ꯊꯨꯅ ꯁꯣꯛꯆꯤꯜꯂꯕꯗ ꯀꯇꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯄꯛꯆꯥꯎꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯈꯔ ꯆꯠꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯗꯨꯅꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯎꯔꯝꯗꯦ ꯐꯤꯕꯝ ꯑꯗꯨ ꯊꯤꯅ ꯁꯣꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨ ꯃꯆꯤ ꯂꯦꯡꯂꯝꯗꯦ ꯄꯛꯆꯥꯎꯁꯨ ꯂꯥꯏꯗꯨꯅ ꯀꯨꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯥꯏ ꯑꯗꯨꯗ ꯅꯣꯡꯃꯇ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯂꯝꯗꯦ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯋꯥꯕꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯗꯨꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯅ ꯄꯣꯠꯇꯨ ꯊꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯍꯥ ꯑꯃꯅ ꯄꯛꯆꯥꯎ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯋꯦ ꯁꯨꯃꯟꯗꯅ ꯄꯣꯠ ꯄꯥꯏꯅ ꯑꯗꯨꯝ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯈꯪꯗ꯭ꯔꯦꯗꯩꯕꯨ ꯑꯩꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯅꯤꯡꯉꯤꯅꯤ ꯑꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯅ ꯆꯥꯃꯟꯗꯕꯁꯤꯗ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯕꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯁꯨꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯝꯃꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨ ꯄꯛꯆꯥꯎ ꯅꯣꯏꯗ ꯂꯩꯔꯤꯕ ꯂꯥꯏꯗꯨꯗ ꯅꯨꯡꯉꯥꯏꯅꯕ ꯂꯩꯋꯥ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯌꯨꯗꯅ ꯍꯣ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅꯦ ꯁꯥꯌꯣꯟꯅ ꯄꯛꯆꯥꯎ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯑꯗꯨꯒ ꯍꯪꯕ꯭ꯔꯣ ꯊꯣꯏꯅꯥꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯪꯉꯤꯗꯨꯅ ꯁꯥꯌꯣꯟꯅ ꯍꯦꯔ ꯄꯛꯆꯥꯎ ꯍꯣꯏꯗ ꯂꯩꯔꯤꯕ ꯂꯥꯏꯗꯣ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦꯅꯦ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅꯤ ꯃꯉꯣꯟꯗ ꯂꯩꯋꯥ ꯍꯪꯂꯨꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯔ ꯇꯥꯟꯕꯒꯤ ꯂꯩꯋꯥ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯄꯤꯗꯧꯔꯤꯒꯦ ꯊꯣꯏꯅꯥꯎꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯄꯛꯆꯥꯎ ꯍꯣꯏꯅ ꯋꯥꯔꯤꯁꯦ ꯃꯗꯨꯒꯤ ꯂꯥꯏꯗꯣ ꯂꯩꯕꯅ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯀꯥꯟꯗꯤ ꯄꯛꯆꯥꯎ ꯅꯣꯏꯅꯦ ꯌꯥꯝ ꯊꯨꯅ ꯃꯗꯨꯒꯤ ꯂꯥꯏꯗꯣ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯅꯤ ꯍꯥꯏꯁꯤꯅꯤꯀோ ꯄꯛꯆꯥꯎ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗꯦ ꯃꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯇꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯁꯜꯂꯝꯗꯦ ꯑꯁꯨꯝꯅ ꯊꯕꯛꯇꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ
ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯁꯅꯥꯔꯩꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯄꯛꯆꯥꯎꯗꯨ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯆꯤꯟꯗ ꯇꯞꯅ ꯂꯥꯏꯅꯦ ꯂꯩꯔꯤꯁꯤꯅꯕ ꯏꯃꯥꯒꯤ ꯏꯁꯤꯡꯗ ꯐꯥꯎꯕ ꯄꯤꯕ ꯀꯥꯟꯅꯗꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯆꯥꯕ ꯈꯛꯇ ꯀꯥꯟꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯄꯛꯆꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯥꯡꯂꯤꯕꯗꯣ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨꯅꯁꯨ ꯇꯥꯔꯗꯨꯅ ꯌꯨꯝꯊꯛꯇꯒꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯑꯄꯪꯕ, ꯂꯥꯏꯅꯕꯨ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯦ? ꯃꯤꯗꯅꯕꯨ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯗꯥꯗꯨꯗ ꯄꯛꯆꯥꯎꯗꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯃꯃꯥꯗꯅꯤ ꯃꯁꯥ ꯋꯥꯒꯗꯧꯔꯤꯕꯁꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯅꯁꯥꯗꯣ ꯂꯣꯛ ꯈꯨꯕꯗ ꯋꯥꯔꯝꯃꯅꯤ, ꯏꯁꯤꯡꯁꯦ ꯈꯤꯇ ꯊꯛꯆꯤꯟꯁꯤꯁꯦ꯫ ꯁꯅꯥꯔꯩꯗꯣ ꯂꯣꯛ ꯈꯨꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯊꯛꯅꯤꯡꯗꯦ ꯍꯥꯏꯅ ꯃꯈꯨꯠꯇꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯄꯛꯆꯥꯎꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯣꯛ ꯈꯨꯕ ꯐꯅꯕ ꯍꯤꯗꯥꯛ ꯊꯝꯈꯤꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯤꯔꯤꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅꯁꯨ ꯈꯪꯂꯗꯨꯅ ꯂꯣꯛ ꯈꯨꯕꯗꯨ ꯃꯁꯥꯅ ꯋꯥꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅꯦ꯫ ꯄꯛꯆꯥꯎ ꯃꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯃꯥꯅ ꯉꯝꯗ ꯂꯣꯛ ꯈꯨꯕ ꯐꯅꯕ ꯍꯤꯗꯥꯛꯇꯨ ꯈꯔ ꯂꯩꯔꯛꯎ ꯍꯥꯏꯕꯗꯣ꯫ ꯃꯃꯥꯗ ꯊꯕꯣꯝꯕꯤꯗ ꯑꯅꯥꯕ ꯑꯣꯏꯕꯅ ꯆꯨꯝꯅꯒꯤ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯅ ꯀꯩꯅ ꯈꯨꯔꯤꯕ ꯂꯣꯛꯇꯨ ꯂꯩꯐꯟꯕ ꯉꯝꯗꯕꯅꯤ꯫ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯗꯕꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯋꯥꯅ ꯑꯍꯨ ꯑꯍꯨ ꯍꯥꯏꯅ ꯈꯨꯔꯤꯕ ꯑꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯁꯅꯥꯔꯩꯗ ꯂꯣꯛꯇꯨ ꯀꯟꯅ ꯀꯟꯅ ꯈꯨꯔꯛꯄꯅ ꯊꯕꯣꯝꯕꯤꯗꯣ ꯑꯅꯥꯕ ꯐꯥꯎꯔꯛꯇꯨꯅ ꯃꯁꯥꯗꯨ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯈꯨꯠꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯅꯥꯛꯇ ꯂꯥꯎ ꯍꯥꯏꯒꯨꯝꯅ ꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯛꯆꯥꯎ ꯄꯥꯈꯠꯅ ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ꯫ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯥꯕꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯥꯗꯣ ꯁꯥꯐꯨ ꯀꯟꯅ ꯑꯔꯣꯏꯕ ꯈꯣꯡꯒꯥꯎ ꯑꯃꯨꯛꯇꯪ ꯀꯥꯎꯔꯝꯂꯒ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯍꯥꯏꯅ ꯄꯛꯆꯥꯎꯗꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨꯁꯨ ꯌꯨꯝꯊꯛꯇꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏ ꯄꯛꯆꯥꯎ, ꯑꯩ ꯆꯠꯂꯒꯦ, ꯅꯪꯅ ꯅꯤꯡꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯅꯤꯖꯔꯣ꯫ ꯌꯥꯔꯦ, ꯄꯦꯜꯂꯦ, ꯑꯩ ꯊꯧꯖꯥꯜꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯪꯅ ꯊꯧꯖꯥꯜ ꯑꯃꯠꯇ ꯅꯤꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯅ ꯑꯃꯗꯤ ꯅꯤꯔꯣ꯫ ꯅꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛꯃꯛ ꯍꯤꯡꯒꯠꯍꯜꯂꯣ꯫ ꯏꯁꯦ, ꯃꯗꯨꯗꯤ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯁꯤꯕ ꯃꯤꯕꯨ ꯀꯔꯝꯅ ꯍꯤꯡꯒꯠꯍꯟꯒꯅꯤ? ꯑꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯅꯤꯌꯨ꯫ ꯑꯗꯨ ꯅꯠꯇꯕ ꯑꯃꯠꯇ ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯅꯪ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯊꯥꯏꯅ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯗꯅ꯫ ꯑꯩ ꯏꯅꯥꯛ ꯈꯨꯟꯕꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯄꯛꯆꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯨ ꯋꯥ ꯍꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯛꯆꯥꯎ, ꯅꯪꯁꯦ ꯐꯅ ꯄꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯏꯕꯦꯝꯃꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯕ ꯑꯣꯏꯔꯣ꯫ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯈꯣ, ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯨꯅ ꯀꯝꯗꯧꯕ? ꯃꯁꯤꯗꯤꯕ ꯅꯪꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯁꯥꯟꯅꯔꯛꯂꯦꯅꯦ꯫ ꯂꯧꯖꯔꯣ ꯅꯨꯄꯤꯗꯣ꯫ ꯑꯗꯣ ꯃꯣꯏꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕꯗꯤ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯂꯩꯖꯒꯦ꯫ ꯄꯛꯆꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯒꯤ ꯂꯥꯏꯗꯣ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯣꯡꯗꯨꯅ ꯃꯊꯪꯅ ꯀꯅꯥꯒꯤ ꯌꯨꯝꯗ ꯐꯝꯗꯦꯛꯄ ꯌꯥꯏ ꯍꯥꯏꯅ ꯌꯨꯝ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯋꯥꯕ ꯂꯣꯏꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅ ꯇꯥꯛꯂꯝꯕ ꯑꯃꯨꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ
ꯂꯥꯏꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯕꯗ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯪꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯅꯤꯡꯂꯕꯗ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯗꯨꯅ ꯏꯃꯨꯡ ꯑꯅꯤꯗꯣ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫